ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯝꯃꯤ, ꯃꯤꯅ ꯃꯁꯛ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯟꯕ ꯀꯇꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯐꯕ ꯊꯕꯛ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯦ, ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯇꯧꯏ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯄꯣꯡꯉꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯈꯛꯇ ꯌꯥꯎꯖꯕ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯃꯅꯤꯡ ꯇꯧꯍꯜꯂꯝꯃꯤ, ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯊꯝꯂꯝꯗꯦ꯫ ꯃꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕ ꯐꯥꯎꯕꯗ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯃꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯅꯨꯡꯗꯁꯨ ꯊꯕꯛ ꯀꯅꯥꯝꯇ ꯁꯨꯕ ꯄꯥꯝꯅꯗꯦ, ꯇꯉꯥꯏꯐꯗꯕꯒꯤ ꯁꯦꯜ ꯄꯥꯏꯗꯕꯒꯤ ꯁꯨꯕ ꯈꯛꯇꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯥꯕ ꯀꯧꯏ, ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ꯫ ꯃꯁꯛ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯀꯧꯗꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯌꯥꯝꯅ ꯁꯥꯔꯕ ꯃꯇꯝꯗꯅꯤ ꯁꯦꯅꯥꯄꯇꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯁꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯔꯗꯤ ꯇꯜꯂꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯗꯨꯅ, "ꯁꯦꯅꯥꯄꯇꯤ, ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ? ꯆꯪꯉꯛꯎꯗꯅ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ?" ꯁꯦꯅꯥꯄꯇꯤꯗꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯒ, "ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ, ꯌꯨꯝꯗ ꯆꯠꯆꯔꯨꯒꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩ ꯂꯥꯛꯆꯒꯦ." ꯁꯦꯅꯥꯄꯇꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ, "ꯀꯔꯤꯅꯣꯗ ꯁꯦꯅꯥꯄꯇꯤ, ꯅꯤꯡꯊꯧ ꯁꯦꯟꯅꯅꯕ ꯅꯪꯕꯨ ꯊꯝꯂꯒ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯅꯥꯛꯇꯒꯤ ꯂꯦꯡꯗꯦ, ꯌꯥꯔꯣꯏꯀꯣ ꯆꯠꯄꯒ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁꯦꯡꯕ ꯏꯃꯥ, ꯃꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯁꯦ ꯃꯃꯤꯠ ꯃꯅꯥꯁꯨ ꯑꯃꯠꯇ ꯆꯨꯝꯗꯦ, ꯄꯣꯠ ꯆꯩꯒ ꯍꯨꯔꯥꯜꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯑꯣ ꯍꯥꯏꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯊꯤꯕ ꯉꯥꯛꯇ ꯂꯩꯔꯒ ꯄꯨꯔꯛꯏ꯫ ꯃꯥꯁꯦ ꯃꯕꯨꯛꯆꯦꯜꯁꯦ ꯁꯨꯝ ꯁꯦꯡꯗꯕ ꯃꯥꯜꯂꯤ, ꯁꯦꯜꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥ ꯅꯠꯇꯕ ꯑꯃ ꯁꯤꯜꯂꯁꯤ." ꯁꯦꯅꯥꯄꯇꯤꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯎꯄꯥꯏ ꯂꯩꯇꯦ, ꯏꯪ ꯇꯞꯄ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯁꯥꯎꯔꯨꯔꯒ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ "ꯃꯖꯥꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯐꯤꯖꯣꯜ ꯐꯖꯕ ꯑꯃꯠꯇ ꯌꯣꯜꯂꯝꯗꯦ, ꯑꯩꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯕꯅꯤ, ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯗ ꯑꯃꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯐꯤꯖꯣꯜ ꯈꯟꯕꯁꯨ ꯍꯩꯇꯦ꯫ ꯃꯖꯥꯏꯕꯨꯡꯉꯣꯗꯤ ꯅꯨꯄꯥꯅ ꯂꯤꯠꯄ ꯐꯨꯔꯤꯠ ꯃꯆꯨ ꯂꯤꯠꯇꯦ, ꯅꯨꯄꯤꯅ ꯂꯤꯠꯄ ꯃꯆꯨ ꯄꯥꯝꯃꯤ." ꯋꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯝ ꯑꯃꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯊꯣꯝꯂꯛꯏ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ, "ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕ! ꯑꯩꯕꯨ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯃꯆꯨ ꯁꯦꯠꯂꯤ ꯀꯥꯏꯅ ꯑꯩꯁꯦ ꯅꯨꯄꯤ ꯁꯥꯕꯤꯅꯦꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯍꯥ? ꯏꯃꯥ ꯌꯦꯡꯉꯣ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ, ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯏꯃꯥ." ꯅꯤꯡꯊꯧꯗꯣ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯇꯥꯅꯤꯡꯗꯅ ꯋꯥꯅ ꯇꯥꯔꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯁꯤꯜꯂꯕꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯦꯅꯥꯄꯇꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯈꯨꯠ ꯊꯥꯕ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯁꯥꯎꯔꯛꯇꯕ ꯉꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯐꯠꯇꯕ ꯂꯤꯆꯠ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯃꯥꯒꯤꯁꯨ ꯃꯤꯡꯆꯠ ꯊꯤꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥ ꯑꯃꯇꯪ ꯃꯊꯪ ꯇꯝꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯤꯅ ꯉꯥꯡꯕꯤꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯛꯂꯝꯃꯤ, "ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯃꯥ ꯅꯆꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ? ꯃꯤꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯔꯝ ꯂꯩꯇꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯜꯂꯒꯅꯤ꯫ ꯅꯃꯥ ꯅꯆꯥꯁꯨ ꯑꯩ ꯂꯩꯔꯝꯖꯕꯗꯤ ꯀꯔꯤ ꯇꯧꯔꯒ ꯆꯥꯛ ꯆꯥꯗꯣꯔꯤ ꯍꯥ? ꯃꯤꯒꯤꯁꯨ ꯈꯔ ꯈꯟꯕ ꯐꯠꯇ꯭ꯔꯣ? ꯑꯗꯨꯒ ꯈꯥꯕ, ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯑꯍꯜ ꯂꯃꯟꯗ ꯈꯨꯠ ꯊꯥꯎ, ꯅꯈꯨꯠ ꯍꯜꯂꯨ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕ꯭ꯔꯣ ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕꯁꯦ? ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯦꯡꯅꯔꯕꯗꯤ ꯏꯄꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯅꯪ ꯆꯩ ꯆꯥꯒꯅꯤꯀꯣ." ꯈꯥꯕꯗꯨ ꯀꯞꯁꯤꯟꯅꯔꯛꯏ, "ꯏꯃꯥ, ꯄꯥꯕꯨꯡꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ." ꯈꯥꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯑꯃꯨꯛ ꯁꯥꯎꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯝꯃꯅꯤꯕ, ꯑꯉꯥꯡꯁꯤꯅ ꯀꯤꯗꯅ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯤꯁꯦ, ꯌꯥꯝꯅ ꯉꯥꯡꯖꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯗ." "ꯍꯥꯏ ꯅꯨꯄꯤ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯄꯥ ꯃꯃꯥ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯑꯩꯁꯨ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯇ ꯇꯧꯔꯕꯗꯤ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯑꯁꯤꯗ ꯁꯦꯝꯗꯣꯛꯍꯧꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯁꯨ ꯃꯃꯥꯅꯤ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯐꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ ꯇꯝꯕꯤꯌꯨ, ꯑꯩꯒꯤ ꯃꯥꯏꯁꯨ ꯈꯔ ꯉꯥꯛꯄ ꯇꯝꯃꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯍꯣ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯉꯥꯛꯂꯤꯉꯩꯗ ꯏꯃꯥ ꯏꯆꯥꯗꯤꯅꯦ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯅꯤꯡꯊꯧ ꯏꯇꯣꯝꯇ ꯂꯩꯕꯥꯛꯁꯦ ꯄꯥꯟꯗꯅ ꯂꯩꯕꯤꯍꯧꯔꯣ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤꯗꯨ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫
ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯦꯅꯥꯄꯇꯤ ꯅꯪ ꯁꯥꯎꯔꯝꯃꯅꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯗ꯭ꯔꯕꯅꯤ. ꯃꯃꯥ ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯍꯟꯗꯨꯅ ꯂꯩꯕꯗꯒꯤ ꯅꯥꯎ ꯆꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯅꯪ ꯁꯥꯎꯒꯅꯨꯀꯣ. ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯁꯥꯎꯗꯦꯗ. ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯅꯤ. ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯐꯖꯔꯛꯀꯅꯤꯗ. ꯈꯪꯗ꯭ꯔꯦꯗ ꯁꯦꯅꯥꯄꯇꯤ. ꯃꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯀꯔꯤ ꯅꯨꯡꯒꯤ ꯂꯧꯔꯨꯕꯅꯣ. ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯅꯤꯁꯤ ꯉꯥꯡꯅꯕꯗ. ꯐꯔꯦ ꯐꯔꯦ, ꯅꯪ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯅꯤꯡꯊꯧ, ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥ ꯎꯅꯤꯡꯉꯦꯅ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏ. ꯉꯁꯤꯗꯤ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯆꯠꯀꯗꯕꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯏꯆꯥꯁꯤꯡꯒ ꯅꯨꯄꯤꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯍꯧꯒꯗꯕꯅꯤ. ꯐꯔꯦ ꯆꯠꯆꯔꯨ. ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯀꯗꯕꯅꯤ. ꯂꯣꯏꯁꯤꯟꯈꯤꯒꯦ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯂꯥꯛꯆꯧꯔꯥ? ꯌꯥꯔꯦꯗ, ꯀꯔꯤꯕꯨ ꯇꯧꯅꯤꯒꯦ? ꯂꯥꯟꯃꯤ ꯃꯌꯥꯝ ꯌꯥꯎꯒꯗꯧꯔꯤꯕꯁꯤꯗꯤ. ꯆꯠꯂꯣ, ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯖꯔꯣ. ꯁꯦꯅꯥꯄꯇꯤꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ. ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯁꯥꯏ ꯁꯦꯝꯅ ꯊꯣꯝꯂꯛꯄꯒꯤ ꯅꯥꯕꯅ ꯂꯣꯏꯔꯦ. ꯁꯨꯝ ꯅꯣꯏꯕꯗ ꯑꯁꯪꯕ ꯃꯆꯨꯗꯨꯝ ꯀꯥꯁꯤꯜꯂꯛꯂꯦ. ꯃꯥꯗꯤ ꯃꯁꯥꯅ ꯎꯖꯗꯦ. ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯅꯤ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃꯈꯛ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯨꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕ ꯅꯠꯇꯦ. ꯌꯦꯛꯅꯕꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯂꯥꯡ ꯊꯥꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ. ꯑꯗꯨꯅ ꯀꯤꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯀꯟꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ. ꯑꯣꯏꯔꯣꯝ ꯊꯪꯕ ꯑꯗꯨꯗꯗꯤ ꯎꯃꯪ ꯂꯩ. ꯑꯗꯨꯕꯨ ꯎꯅꯥ ꯂꯣꯏꯅ ꯀꯦꯟꯕꯅꯤ, ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯏ. ꯌꯦꯠꯂꯣꯝꯗꯗꯤ ꯂꯝꯄꯥꯛꯅꯤ. ꯃꯤꯗꯤ ꯀꯅꯥꯝꯇ ꯎꯗꯦ. ꯑꯃꯨꯛ ꯂꯥꯞꯅ ꯎꯃꯪꯗꯒꯤ ꯃꯤ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ. ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯇꯨꯡꯗ ꯍꯟꯗꯨꯅ ꯆꯠꯂꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ. ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯨꯏ. ꯁꯦꯅꯥꯄꯇꯤ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯧꯒꯠꯄꯤ. ꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯋꯥꯈꯜ ꯇꯥꯎꯁꯦ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯅ ꯃꯃꯤꯠ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯥꯡꯈꯠꯂꯛꯏ. ꯑꯗꯨꯒ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯒ ꯃꯍꯥꯛ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ. ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯁꯨ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯆꯪꯕ ꯎꯏ. ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯃꯑꯣꯡꯗꯣ. ꯁꯦꯅꯥꯄꯇꯤꯗꯨ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯅꯒꯟꯗ ꯄꯣꯕꯤꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯦ. ꯁꯒꯣꯜ ꯑꯗꯨꯅ ꯀꯟꯅ ꯊꯧꯔꯕꯗꯤ ꯆꯦꯜꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯋꯥꯕꯅ ꯍꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯁꯒꯣꯜ ꯑꯗꯨ ꯃꯈꯣꯡꯅ ꯂꯥꯛꯍꯜꯂꯤ. ꯁꯣꯝꯗ ꯁꯦꯅꯥꯄꯇꯤꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯔꯥꯏꯕꯤꯁꯨ ꯁꯦꯅꯥꯄꯇꯤꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯄꯥꯕꯨꯡ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕꯅꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤꯀꯣ? ꯆꯥꯗꯣꯏꯅꯦ. ꯑꯗꯨꯗꯤ ꯂꯥꯏꯔꯤꯛꯇꯣ ꯅꯤꯡꯊꯤꯖꯅ パꯊꯣꯛꯎꯀꯣ. ꯑꯌꯨꯛꯀꯤꯗꯤꯅꯦ ꯑꯗꯨꯝ ꯀꯥꯡꯁꯣꯏ ꯆꯥꯔꯁꯤ. ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯐꯖꯅ ꯁꯥꯔꯦꯡꯗꯣ ꯆꯥꯔꯁꯤꯀꯣ. ꯑꯌꯨꯛꯇ ꯆꯥꯔꯗꯤ ꯆꯥꯐꯝ ꯈꯪꯗꯦꯕ ꯅꯨꯡꯁꯥꯁꯤꯗ. ꯑꯗꯣ ꯏꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯆꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯌꯣꯛꯄꯔꯥ? ꯃꯤꯅ ꯅꯪꯗꯤ ꯅꯁꯛ ꯊꯤ, ꯑꯗꯨꯒ ꯏꯃꯥꯗꯤ ꯃꯁꯛ ꯐꯖꯩ. ꯅꯪꯒꯁꯨ ꯃꯁꯛ ꯃꯥꯟꯅꯗꯦ ꯍꯥꯏ. ꯀꯩꯒꯤꯅꯣ ꯏꯃꯥ? ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩꯌꯦ. ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯏꯃꯥ ꯐꯨꯒꯦꯅꯦ. ꯏꯆꯥꯊꯣꯏꯕꯤ ꯃꯃꯥ ꯃꯥꯜꯂꯤꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯃꯣꯏꯅꯅꯦ ꯅꯪꯁꯦ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯂꯛꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯥꯁꯨ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯃꯤꯅ ꯌꯥꯝ ꯂꯛꯅꯔꯛꯏ. ꯏꯃꯥ, ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯅꯪ ꯃꯥꯟꯕ꯭ꯔꯥ? ꯃꯥꯜꯂꯤ. ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯔꯒꯦꯀꯣ ꯃꯃꯥ? ꯍꯣꯏ, ꯇꯧꯊꯣꯛꯑꯣ. ꯄꯥꯕꯨꯡ ꯍꯜꯂꯛꯑꯒꯅꯦ ꯏꯆꯥꯊꯣꯏꯕꯤꯁꯦ ꯃꯔꯝ ꯃꯣꯛꯏꯗ ꯍꯥꯏꯅꯕ. ꯍꯣꯏ ꯏꯃꯥ. ꯊꯔꯥꯏꯕꯤ ꯂꯥꯏꯔꯤꯛ ꯇꯧꯈ꯭ꯔꯦ. ꯊꯦꯝꯕꯤꯁꯨ ꯃꯅꯥ ꯃꯁꯤꯡ ꯃꯟꯗꯨꯅ ꯂꯩꯍꯧꯔꯤ. ꯊꯣꯡꯒꯥꯜꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯑꯍꯨꯝꯂꯛ ꯁꯨꯕꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯂꯥꯛꯄ ꯎꯔꯦ. ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯃꯅꯒꯟꯗ ꯄꯣꯗꯨꯅ ꯂꯥꯛꯂꯦ. ꯃꯗꯨꯗ ꯃꯥꯁꯨ ꯉꯛꯏ, ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯅ. ꯊꯔꯥꯏꯕꯤꯗꯣ ꯍꯥꯏꯐꯦꯠ ꯅꯥꯆꯦꯞꯇꯒꯤ ꯌꯦꯡꯂꯛꯄꯗ ꯃꯄꯥꯕꯨꯡ ꯎꯈꯤꯒꯨꯝ ꯇꯧꯏ. ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯄꯥꯕꯨꯡ! ꯊꯔꯥꯏꯕꯤꯗꯣ ꯑꯉꯥꯡ ꯑꯃ ꯃꯄꯥꯅ ꯄꯣꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯏ. ꯁꯦꯅꯥꯄꯇꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯦ. ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯦ. ꯊꯦꯝꯕꯤꯅ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯑꯉꯥꯡꯁꯦ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯅꯥꯅꯣ? ꯃꯃꯥ ꯃꯄꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯐꯖꯅ ꯈꯪꯗꯣꯛꯂꯒ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯒ
ꯑꯩꯅ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ? ꯐꯔꯦꯁꯦ, ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯝꯃꯣ, ꯑꯩ ꯃꯥꯏꯕꯤ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯦꯝꯕꯤꯅ ꯆꯠꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯊꯔꯥꯏꯕꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯃꯄꯥꯕꯨꯡꯅ ꯀꯔꯤꯁꯨ ꯌꯦꯡꯂꯛꯇꯕꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯒ ꯆꯪꯈꯤꯕ ꯑꯗꯨꯗ ꯊꯔꯥꯏꯕꯤꯗꯨ ꯄꯦꯔꯒ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯇꯕ ꯑꯗꯨꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯄꯦꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯂꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯆꯥꯕꯣ? ꯍꯥ, ꯄꯥꯕꯨꯡ ꯂꯥꯛꯑꯁꯤꯗꯤ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯄꯥꯕꯨꯡꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯌꯦꯡꯉꯛꯇꯦ, ꯀꯧꯁꯨ ꯀꯧꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯄꯥꯕꯨꯡꯁꯨ ꯅꯪꯅ ꯆꯦꯜꯂꯛꯄꯗꯣ ꯎꯏꯌꯦ, ꯑꯗꯨꯕꯨ ꯆꯦꯜꯂꯛꯄ ꯐꯔꯛ ꯇꯥꯕꯒꯤ ꯇꯧꯕꯅꯤ꯫ ꯄꯥꯕꯨꯡ, ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ? ꯄꯥꯕꯨꯡꯁꯨ ꯈꯪꯗꯦ, ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕꯗꯒꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯏꯄꯥꯁꯨ ꯈꯪꯗꯦꯗ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯄꯣꯊꯥꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯊꯔꯥꯏꯕꯤꯅ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤ, ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯞꯂꯤ, ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯣꯠꯂꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯐꯗꯤꯗ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯃꯁꯥ ꯑꯗꯨ ꯅꯥꯟꯊꯣꯛꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯀꯣꯛꯇꯁꯨ ꯐꯤ ꯑꯃ ꯊꯝꯂꯤ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯇꯥꯔꯗꯤ ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯛꯎ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ, ꯁꯣꯔ-ꯇꯃꯛ ꯑꯗꯨꯝ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯤ꯫ ꯃꯤꯅ ꯀꯧꯕ ꯉꯥꯡꯕꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯈꯨꯝꯕꯗꯤ ꯃꯍꯥꯛ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯤꯅ ꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯦꯡꯕꯤꯔꯦ, ꯑꯗꯨꯒ ꯍꯤꯗꯥꯛ ꯈꯔ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗꯗꯤ ꯋꯥꯈꯜ ꯇꯥꯔꯅꯤ꯫ ꯅꯍꯥ ꯃꯈꯩ ꯆꯥꯛ ꯆꯔꯥ ꯍꯦꯟꯕꯒꯤ ꯋꯥꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯕꯨ ꯀꯥꯏꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯝꯗꯥꯏ ꯃꯆꯤꯟꯗ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯊꯦꯡꯅꯗ꯭ꯔꯕ ꯈꯪꯗꯦ꯫ ꯑꯉꯥꯡꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ꯫ ꯐꯩ ꯐꯩ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯥꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯑꯩꯁꯨ ꯋꯥꯈꯜ ꯊꯣꯛꯇꯦ ꯅꯨꯄꯤ꯫ ꯑꯉꯥꯡꯁꯦ ꯆꯥꯛ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯁꯦꯡꯅ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯖꯥꯠꯂꯥ? ꯁꯦꯅꯥꯄꯇꯤꯗꯨ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯒꯠꯂꯛꯄꯅꯤ꯫ ꯊꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯥꯏꯕꯛꯇ ꯇꯥꯔꯤꯕ ꯑꯁꯪꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ, ꯅꯨꯄꯥ, ꯀꯩꯗꯧꯔꯨꯔꯒꯦ? ꯍꯥ, ꯅꯤꯡꯊꯧꯗꯨꯅꯒ ꯐꯨꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯥꯅꯨꯄꯤ ꯊꯔꯥꯏꯕꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯗꯥꯛ ꯑꯗꯨ ꯎꯔꯤ꯫ ꯄꯥꯕꯨꯡ, ꯁꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ? ꯄꯥꯈꯠꯈꯤꯅꯨꯗ ꯅꯣꯏꯕꯣ, ꯍꯥꯏꯕꯕꯨ ꯇꯜꯂꯦꯗ ꯑꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯁꯦꯝꯅ ꯊꯣꯝꯃꯛꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯄꯨꯔꯥ ꯂꯥꯏ ꯍꯣꯔꯤꯅꯤ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯣꯏꯔꯣꯏ, ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗꯅꯦ ꯋꯥꯗꯤ ꯊꯣꯛꯅꯔꯅꯤ꯫ ꯏꯆꯥ ꯏꯁꯨꯒ ꯄꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯅꯤ, ꯅꯍꯥꯟꯃꯨꯛ ꯅꯪꯒꯤ ꯑꯆꯥ ꯑꯊꯛ ꯊꯤꯟꯕ ꯂꯥꯛꯄꯗꯁꯨ ꯏꯃꯥꯏ ꯃꯥꯏ, ꯊꯛꯁꯤ ꯈꯥꯁꯤꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯗꯨꯅ ꯍꯌꯦꯡ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯜꯂꯕꯗꯤ ꯃꯤꯁꯤꯡ ꯑꯁꯦ ꯁꯤꯐꯝ ꯅꯥꯐꯝꯒ ꯑꯃꯠꯇ ꯈꯪꯉꯔꯣꯏ꯫ ꯈꯪꯗꯦꯗ ꯅꯨꯄꯤ, ꯑꯆꯧ ꯑꯁꯥꯡ ꯃꯈꯣꯏꯒ ꯑꯅꯦꯝꯕ ꯑꯩꯈꯣꯏꯒ ꯀꯔꯤꯗ ꯆꯥꯡꯗꯝꯅꯔꯨꯅꯤ? ꯈꯥꯡꯕ ꯅꯠꯇꯅ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯣꯛꯂꯁꯤꯔ ꯈꯜꯂꯕꯅꯤ꯫ ꯌꯨꯝꯗ ꯂꯧꯁꯤꯡ ꯎꯔꯒ ꯏꯪꯈꯣꯜ ꯑꯁꯤ ꯀꯣꯏꯔꯒ ꯂꯩꯔꯁꯤꯔꯥ ꯍꯥꯏꯅ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯄꯥ꯫ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯏꯔꯕꯗꯧꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯟꯊꯅ ꯐꯨꯕ ꯆꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯕꯨ꯫ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯑꯩꯅ ꯈꯪꯅꯤ꯫ ꯅꯣꯡꯃꯅꯦ ꯑꯩꯅ ꯊꯦꯡꯅꯕꯗ ꯃꯥꯁꯨ ꯃꯀꯣꯛꯇ ꯗꯥꯛ ꯇꯥꯍꯟꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯊꯔꯥꯏꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ, ꯃꯗꯨ ꯌꯥꯗꯦ ꯏꯆꯥ ꯊꯣꯏꯕꯤ, ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯃꯤꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯄꯥꯕꯨꯡ ꯄꯥꯝꯗꯦ꯫ ꯅꯪꯗꯤ ꯑꯉꯥꯡꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯌꯦꯡꯉꯝꯃꯨ꯫ ꯊꯦꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯥꯗ ꯐꯛ ꯊꯥꯔꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯧꯒꯠꯇꯕꯅꯤꯅ ꯆꯥꯗ꯭ꯔꯤ꯫ ꯍꯣꯔꯦꯟ ꯂꯥꯝꯃꯗꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯥꯛꯇꯤ ꯈꯥꯛꯏ꯫ ꯃꯇꯝꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯂꯦꯡꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯃꯤꯠ ꯄꯥꯡꯉꯨꯁꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯜꯂꯤ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯁꯦ ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ꯫
ꯑꯉꯥꯡ ꯑꯗꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯊꯦꯝꯕꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯟꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ? ꯇꯨ, ꯀꯀꯥꯁꯤꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯅꯪꯕꯨ ꯊꯦꯡꯅꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯍꯦꯟ ꯀꯧꯏ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯑꯣꯠꯄꯗꯒꯤ ꯑꯩ ꯂꯩꯕ ꯉꯝꯗꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯀꯥ, ꯏꯟꯗꯣꯝꯆꯥ, ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯕꯤꯌꯨ꯫ ꯑꯩꯗꯤ ꯂꯩꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯩ ꯃꯤꯉꯣꯟꯗ ꯍꯪꯕꯁꯨ ꯀꯤꯖꯩꯌꯦ꯫ ꯈꯪꯅꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯩ ꯃꯄꯥꯟꯗ ꯇꯨꯝꯖꯒꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯑꯗꯨ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯀꯞꯀꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯈꯣꯏꯒ ꯂꯩꯅꯤꯡꯂꯕꯅꯤꯅ ꯂꯩꯔꯁꯤ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯂꯩꯍꯜꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯁꯤ ꯈꯛꯇꯅꯤ ꯂꯩꯖꯔꯤꯕꯁꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯃꯥꯕꯨ ꯁꯦꯟꯅꯕꯅ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯣꯏꯍꯦꯟꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯊꯔꯥꯏꯕꯤꯗꯨ ꯊꯣꯏꯍꯦꯟꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯃꯃꯥ ꯐꯕꯅꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯩꯒꯤ ꯏꯕꯨꯡ ꯑꯃ ꯐꯪꯖꯔꯦ꯫ ꯊꯣꯏꯍꯦꯟꯁꯨ ꯊꯔꯥꯏꯕꯤꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯅꯨꯄꯤ, ꯉꯁꯥꯏꯒꯤ ꯆꯥꯛ ꯑꯗꯨꯗꯤ ꯄꯤꯖꯔꯒꯨꯝꯁꯤ꯫ ꯑꯩ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯅꯪꯅ ꯆꯥꯛꯇꯨ ꯊꯣꯡꯒꯠꯄ ꯍꯧꯔꯣ꯫ ꯉꯥ ꯆꯥꯊꯣꯛꯁꯤ꯫ ꯁꯔꯦꯡꯗꯨ ꯑꯣꯏꯅ ꯊꯣꯡꯉꯣꯀꯣ꯫ ꯍꯣꯏ ꯅꯨꯄꯥ꯫ ꯁꯦꯅꯥꯄꯇꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯔꯥꯏꯕꯤꯒ ꯊꯣꯏꯍꯦꯟꯒ ꯈꯛꯇ ꯂꯩꯍꯧꯏ꯫ ꯋꯥꯔꯤ ꯁꯥꯕ ꯌꯥꯝꯅ ꯋꯥꯕ꯭ꯔꯣ ꯋꯥ ꯉꯥꯡꯕꯗꯨꯕꯣ? ꯋꯥꯗꯦ꯫ ꯑꯩꯒꯤ ꯃꯤꯡ ꯊꯔꯥꯏꯕꯤ ꯀꯧꯏꯀꯣ꯫ ꯏꯃꯥꯒꯤꯅ ꯊꯦꯝꯕꯤ, ꯄꯥꯕꯨꯡꯒꯤꯅ ꯂꯥꯛꯄ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯂꯅꯤ꯫ ꯑꯩꯗꯤ ꯆꯠꯂꯣꯏꯗ꯫ ꯑꯩꯗꯤ ꯇꯝꯅꯤꯡꯗꯦ꯫ ꯃꯍꯩ ꯑꯃꯠꯇꯁꯨ ꯇꯝꯃꯛꯇꯦ, ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯇꯝꯃꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯗ꯫ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯅ ꯌꯨꯝꯗ ꯂꯩꯍꯟꯕꯤꯔꯤꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯑꯁ, ꯑꯗꯨꯒꯤꯕꯨ ꯇꯝꯃꯒꯅꯦ ꯑꯗꯨꯝ ꯍꯩꯖꯔꯛꯀꯗꯕ꯫ ꯑꯩ ꯃꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯕ꯫ ꯍꯜꯂꯛꯄꯁꯨ ꯃꯇꯣꯝꯇ ꯍꯜꯂꯛꯏ꯫ ꯃꯤꯒꯤꯗꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯅ ꯅꯪꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯅꯪꯅ ꯊꯣꯔꯛꯇ꯭ꯔꯤꯐꯥꯎ ꯉꯥꯏꯔꯒ ꯂꯩꯔ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯦꯡꯕꯩꯔꯣ? ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ꯫ ꯁꯦꯅꯥꯄꯇꯤꯗꯣ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯆꯥꯄꯣꯠ ꯄꯤꯖꯔꯝꯃꯤ꯫ ꯊꯦꯝꯕꯤꯅꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯍꯦꯟ ꯃꯕꯨꯛ ꯄꯦꯟꯅꯅꯕ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯔꯥꯏꯕꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥ ꯍꯦꯟꯅ ꯊꯦꯝꯂꯨꯗ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯅ ꯃꯁꯥ ꯀꯌꯥ ꯐꯠꯇ꯭ꯔꯕꯅꯤꯅ ꯄꯣꯊꯥꯔꯤ꯫ ꯃꯥꯁꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤꯅ ꯄꯣꯊꯥꯕ ꯐꯖꯗꯦ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯤꯅ ꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯊꯔꯥꯏꯕꯤꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯣꯏꯍꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯔꯥꯏꯕꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯒꯇ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯁꯥ ꯈꯔ ꯀꯜꯂꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯊꯤꯟꯕꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯅ ꯀꯣꯟꯊꯣꯡꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯍꯛꯆꯤꯠ ꯂꯥꯡꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯁꯨꯝ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯊꯣꯏꯍꯦꯟ ꯎꯕꯗ ꯌꯥꯝꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯁꯤꯂꯥꯅ, ꯊꯔꯥꯏꯕꯤ, ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯉꯁꯤꯁꯨ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯎꯏ꯫ ꯑꯩꯒꯤ ꯏꯕꯨꯡꯅꯦ꯫ ꯑꯩꯗꯤ ꯅꯍꯥꯃꯈꯩ ꯈꯪꯗꯦꯅ꯫ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯣꯏꯗꯅ ꯃꯥꯕꯨ ꯀꯣꯏꯔꯅꯤ꯫ ꯋꯥꯗꯨꯗ ꯊꯔꯥꯏꯕꯤ ꯅꯣꯛꯅꯤꯡꯉꯤꯔ ꯅꯣꯛꯅꯤꯡꯗ꯭ꯔꯤꯔ ꯈꯪꯗꯦ꯫ ꯃꯕꯨꯡꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯄꯣꯛꯃꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯇꯝꯊꯤꯅ ꯈꯟꯕꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯤꯂꯥꯅ ꯑꯃꯨꯛ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯔꯥꯏꯕꯤ? ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯅꯍꯟꯒꯅꯨꯕꯀꯣ꯫ ꯊꯔꯥꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯅ ꯉꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯁꯨ ꯅꯣꯛꯇꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯁꯨ ꯏꯟꯅꯔꯛꯏ꯫ ꯊꯔꯥꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯒꯤꯅꯣ ꯑꯩ ꯎꯔꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯗꯤ? ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯃꯔꯝꯁꯨ ꯈꯪꯗꯦ꯫
Kayno haisibo? Maram leitana kaygi saungingiba nangdi? Imanabina nangse hayengwai mana chawrakanda puini hainine. Masidiba kaisu khalunuse adubu kaidawege haining haijasan. Adudi imanabido koiganuko. Thoihendi machanna hairakpaduda chamna khandoi. Hoi lao chalase. Makoi anido harau hanminarakle aduga charawan thokminaraga punna lampakta sanaba laklami. Tharaibidi atopa nupisingna thoihenda yengba adu yamna pamlamde. Aduna amuk lampaktagi halaktuna mayumda lai. Tharaibi sum thoihenbu nungsiba phauраklami. Pokminaba makti natabanina masu thoihenda thamoi pithoklure. Sum chahi ma haujinkre nongmadi mama ibema thembi adu labukta chatki. Ayuktagi thokibana pungdi 13 tare. Hojik phawba laktri tharaibi amadi thoihen ka amada kari no yektuna lairami. Mikup kharagi matungda thembidu karakle mana changlakpada makhoi anina wari sanaba tarami. Masu khanghange haiduna tapna changlakpani adubu sanariba wari adudi tabada phajadaba wari oirami. Ibu kaigino nangna asuyam phajaysibo? Nangse pokminaba aigi ibung nate. Aina nushibada kaisu kaidina. Thoihen ngakna kainu nang haidubo adumaina khangano. Pokminaba khaktana ichil inawni haiba leibro. Aikoi amatani haibase kauroidabani. Adu oirasu aidi dali. Aidi nangwanda hayengwai chawraga luhongani. Imanabiga amata yengnaba yaroi. Tharaibi nangse pikta pikliba angangmuksu natri. Aise noigi yumsida saidangduna leiribani. Kaigino nangna madugi wakhal khalibaduba. Sibu kaidauge imanasu pabungnasu nangbu nungsirisidi kaisu kaide. Aina haibada soidana yani. Thoihendo khara chathoklaga fammi. Thembi sauna jangdaba sumaram khangdre thoihen yamna chamba angangni haiba mahak khangi adubu mahak amu khara chathoklaga macha singbu kauduna changlai. Maduda thoihen hawgatuna thokre. Tharaibina famduna lehawi. Kaidawre nangna tumina famduna leirisina. Tharaibi kaisu khumde fuk hawgatuna mamagi kada thong thingjalami. Thembi maram khanglabanina kaisu hangludre. Thoihenda yenglaga hairei. Thoihen horendi nachanupi tumkhrakanda konungda nangi pawung unaba chatlusi. Nachalse pura adine langbana loirani. Hoi ma. Phare. Lari kari karaga se loisaluse. Imane khongkul hamtoga chak thiragi. Thoihenna larik loisalli. Asumna nungthilgi matam tari. Tharaibi mamagi kaadagi chak chakhibadagi thoraktri tumkhra male. Thembina upudagi selau thoraklaga thoihen puduna konumda lagle. Lanmising aduda haiduna mapuroibabu kautokhalli. Thoihenna khara labna lehalli aduga mapuroibaga thembiga wari sanarami. Kari leirage nangna itha thajadana laklibasibo. Tharaibidi yawraktro. Ai kari haigadabanu khangdri. Angang anise punna leimina hanba yaroidawri. Icha tharaibina thoihen mabung amagumna khanba ngamdri. Mama nangsu wakhaldo hena khanjila male. Mabung nungsidana panghaida haiba oirongani. Madugi wado oiraroi. Inakong asina tahorabani. Aisu thamoi pandaba misak nate. Adubu ai thoihense yumda lehenba pamdri. Asukuibase machim manawgumna loinarakpani. Lekaina phawba khangdi. Makhoi anina luhongba haibase mina kari khanakidoino. Aidi thoihense khara labna atopa kholamada thamkhrase haina khali. Aduga tharaibida haidoktana thamsi. Nangna hariba wafam aduna asengba oiragadi yam ludawri. Phare ai hawjingmak thoihenbu atopa kholamada thamkhragi. Aigi khangnaba marup amale maga leijarasanu. Hoi maduna pharani. Mabu mafam marang khangdana hekta huntokhibasu hekta chumdi. Lakpa konungdagi magi sagol lawthoraklaga thoihenbu sagolda hapkatli. Thoihen kanghaunana adum tongi. Thembi sumapi ira chenduna leihori. Somda sum leptana sagol thorakpana khul ani dilan thorakli. Ahum suba khuldani magi marub adu thengnari. Itaw angangse nangna nacha sakna yupiyu. Waduda thoihen ngakna lakpada yengkhalai. Lakpa thoihenda kolami aduga khuru kunduna. Ipagi thoihen nang aibu warogonu. Nangna aigi yumda leibada ipa yamna haraw. Adubu nachanupigi khalaga nang mafam asida oina leyo.
nakhoi ani leminarabadi phibam kaya charaklaroi. Thoihen karisu makha taba ngamdre. Mapabungna haribadugi atra khangle amadi mama thembinasu taraibibu mafam asida puraktabagi maram. Thoihen momo nokna mapabungda haraunaba haiduna noklami. Phabo nachagaisu khande. Asukuiba matamse nahakna nachasakna ibu nushina loina birakpagi damakta yamna thagachari. Lakpado amuk hankre. Thoihen mathamoida omduna chakliba adubu magi punsini haina penthokli. Lakpagi maru dolandana somabu luna tawbirami. Haraungna kausinbi somda tharaibi thong hangtoragli. Tembina mangolda famduna unglaga lai. Tharaibi ka khudimak loina yengle thoihendi leiramde. Maduda mapanda thoraktuna mamada hanglai. Ima, ibung thoihendi. Tembi kaisu khumde tumille. Ima, ibung di haibani. Ho chakri. Kadaida chakri ba? Ngasi dagine. Magi wa amata palakano. Mayumda chakrabani. Aya sabau thoga tanaruge. Yam kana jatlam kiroi. Engonda hairamdana madi kaigi chakri ba? Hai, chango imungda. Aibune wayam na nganghangano. Ima, kainu nang haidubo? Tembi machagi makut adu pairaga imungda pushili. Kainu nana khalise? Ha, karino ba? Masi nangi nabungni haina khandadana. Kari wakhal khalino? Ima, ai magi manakta chatningi. Ai mai manakta chatke haiba. Tharaibidu chenge tawbuda mamana phaduna thammi. Machagi maralbudi natte inkhalakpa haibasi mahausani. Angangsingsu nungsiba phawribani. Thembiso mana silibado tungi phananabani. Machanupibu themjili. Machanupina phatanungda amuk tholakadra khanduna mahak machanupiga anamba matamda leiminarami. Amuk lakpasu machanupibu unaba lai. Thoihengi wadi kaukre. Thoihen mapabung saklaba lakpabu lakpa ngaiduna numit khudingi cheptha yengsai. Adubu lakpa kaubudi leite. Nongmadi soidana mana chauraba matamda makoigi khungulligani haina wasaklami. Asumna tharaibisu tapna thoihengi wakhal kauthoklami. Khajik-khajik chahi adu taragani thoi haujinkre haujikti. Leipak adugi ningthau adusu laikhidre. Laibak thiba haibaduni. Nauna adum mahak thawaina pontha pikre. Haujikti ngausinaba machanupa aduna ningthau oire. Mama ibemasu pongbana amuk toiba loire. Maramasina lakpusu senapatigi fam thadokle mayumda oina handuna laikre. Tharaibi laisabi phare nongmadi mamanapi singa puna umangdagi lai khurumba halakpa numini. Makhoi wari sana-sanaduna lakminai talak aduda ningthau adusu lai khurumba lakpani. Irugadi luzaba nate. Fizol anauba setlaga mamit mamai taraga loire magidi. Som nupi mayam aduda yenglakpada khwaidagi hena phajaba nupi ama hek urui. Mamingdi khangde kudak aduda lanmi amada hairei. Tabra, asidagi nachum angangba chilibase. Maming amta hangucho. Agi nakta lao hayo nemta. Lanmi aduna tharaibigi manakta changsilai. Nupi macha, nangbu ningthau na amukta lao hairi lao chase. Tharaibi am hainade adubu upai leite. Kari takpiga tapanoi ningthau. Nasak phajariba nangbu naming kari kauge. Tharaibi kawi. Nayumdi kadaidagino kayam lapi. Hai, lanmi tomba, chalo. Nupi sigi mayum phawba chapmino. Mayum khangdoknaba. Tharaibi wase yamna ngangnilabani adubu ngangbadi iyayadabani na tumina lai. Lanmi tomba matung inakre mathangi numita ningthau aduna mamada nupi hainaba chalo haina hairami. Maharani aduso yamna tankraba nungsa yamna saba makti nate tanduna atopa thabak subi kharaga tharaibigi mayumda tombaga chalhankirami. Somda tharaibigi mama mapa amadi masamaksu yauna kanamata yaningbagi saktam ulakte aduna makhoi ahanba oina wafam adu hiktoklami. Pau haiba chatlubasing aduna nungaitaba pau purakpa aduda ningthau adu yamna saurami. Ningthau aigi wabu makhoini hekta hiktokpa yabra. Khanganidana makhoigi imung ado nungainiba. Machanupido aina namdana phaba taredana. Asumna khudak aduda ningthau aduna lanmi khara thakre aduga tharaibibu pharaga purakle. Tharaibigi mapabung lakpabu lanmi kharana phaduna thambirami. Tharaibibu ningthaugi kada solon sinduna thammi. Ningthau aduna mapanda haira nungaina chaduna leirami ngahaki matungda thembi chelaklami. Iningthau as kananomda yengujo. Lanmi ama thoktuna yengloi. Iningthau
ꯅꯪꯅ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯊꯔꯥꯏꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯦꯜꯂꯕꯅꯤꯍꯦ ꯀꯩꯗꯧꯔꯦ ꯏꯃꯥ ꯏꯅꯤꯡꯊꯧ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯣ ꯌꯥꯖꯔꯒꯦ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯐꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨ ꯊꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡ ꯊꯥꯕꯤꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯆꯦꯜꯂꯗꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯐꯨꯕꯤꯔꯣꯏ ꯌꯥꯔꯦ ꯌꯧꯔꯣ ꯑꯁꯣꯛꯄ ꯅꯄꯨꯔꯣꯏꯕꯗꯣ ꯅꯤꯡꯊꯤꯅ ꯁꯦꯟꯅꯖꯔꯨꯔꯣ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯃꯆꯤꯟ ꯀꯟꯕ ꯅꯤꯡꯊꯧꯅꯤꯅ ꯃꯍꯥꯛ ꯇꯟꯗꯅ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯇꯣꯔꯛꯏ ꯍꯣ ꯊꯔꯥꯏꯕꯤ ꯑꯩꯒꯤ ꯊꯔꯥꯏꯕꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤ ꯊꯔꯥꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯃꯈꯥ ꯇꯥꯔꯨꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯒꯤ ꯐꯤꯕꯝ ꯐꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯅꯤꯗꯅ ꯇꯨꯃꯤꯟꯅ ꯏꯪꯅ ꯂꯩꯒꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯕ ꯑꯗꯨꯗꯤ ꯅꯪꯅ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯑꯩ ꯂꯩꯍꯜꯂꯨꯔꯗꯕꯅꯤ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯅꯕ ꯅꯤꯡꯊꯧ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯛꯄꯁꯨ ꯁꯣꯛꯄ ꯑꯗꯨ ꯀꯟꯅ ꯂꯥꯏꯈꯠꯅꯔꯤ ꯊꯦꯝꯕꯤꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯀꯤꯗꯃꯛꯇ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯦ ꯊꯔꯥꯏꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯦ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯍꯣꯡꯂꯦ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯔꯥꯏꯕꯤ ꯍꯔꯥꯎꯔꯤꯔ ꯀꯞꯂꯤꯔ ꯈꯪꯗꯅ ꯃꯍꯥꯛ ꯁꯛꯈꯪꯗꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯔꯝꯃꯤ ꯃꯄꯥꯕꯨꯡ ꯂꯥꯛꯄꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯍꯦꯟꯖꯤꯟꯈꯤꯕꯅ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯊꯦꯝꯕꯤꯁꯨ ꯃꯗꯣꯝ ꯂꯩꯔꯤ ꯊꯔꯥꯏꯕꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯑꯃꯠꯇ ꯆꯠꯍꯟꯗꯦ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯨꯅ ꯊꯝꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯇꯣꯛꯇ꯭ꯔꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯃꯃꯧ ꯅꯨꯄꯤꯒ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯁꯨꯝ ꯊꯥ 5 ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯇꯣꯝꯇ ꯈꯨꯜꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯍꯜ ꯑꯃꯈꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯊꯕꯛꯁꯤ ꯊꯨꯔꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤꯅꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯅꯤꯡꯊꯧꯗꯨꯅ ꯊꯨꯅ ꯊꯧꯖꯤꯜꯂꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯊꯧꯔꯒ ꯆꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯒ ꯍꯥꯏꯐꯦꯠ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯌꯥꯝꯅ ꯉꯛꯅ ꯃꯥꯅ ꯀꯥꯎꯈꯤꯕ ꯍꯅꯨꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯃꯥꯡꯗ ꯌꯦꯡꯂꯛꯄꯗ ꯃꯃꯥꯡꯗ ꯈꯔ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯁꯒꯣꯜ ꯑꯗꯨ ꯐꯠ ꯈꯥꯝꯃꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯆꯩꯁꯨꯒ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯂꯥꯛꯏ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯍꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯥ ꯅꯪꯅ ꯑꯩꯕꯨ ꯅꯈꯣꯡꯅ ꯀꯥꯎꯕ ꯉꯝꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯦꯗꯅ ꯍꯦ ꯍꯅꯨꯕꯤ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ ꯃꯤ ꯀꯅꯥꯝꯇꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ ꯍꯅꯨꯕꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯅꯤꯡꯊꯧꯗꯨ ꯉꯥꯎꯕꯨ ꯉꯥꯎꯔꯨꯔꯦ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯜꯍꯟꯕ ꯇꯥꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ ꯉꯥꯏꯈꯣ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯣꯜꯍꯟꯕꯤꯒꯅꯨ ꯑꯩ ꯅꯠꯇꯕ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨꯗꯒꯤ 5ꯃꯨꯛ ꯄꯤꯒꯦ ꯃꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯄꯤꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯌꯥꯝꯅ ꯇꯥꯡꯅ ꯈꯟꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨꯗꯤ ꯊꯤꯅ ꯇꯧꯔꯕꯁꯨ ꯇꯥꯡꯅꯕꯨꯗꯤ ꯈꯜꯂꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯍꯤꯡꯆꯥꯕꯤꯒ ꯑꯣꯟꯈ꯭ꯔꯕꯗꯤ ꯃꯥꯗꯤ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯔꯣꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯊꯥꯅꯤ ꯈꯟꯕꯗ ꯋꯥꯔꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯜꯂꯣ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯩ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯥꯗ ꯂꯩꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯂꯦ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯀꯝꯗꯧꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯇ ꯊꯔꯥꯏꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯔꯥꯏꯕꯤ ꯃꯁꯝ ꯑꯗꯨ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ ꯈꯨꯖꯤꯟ ꯑꯗꯨ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯂꯤ ꯃꯃꯤꯠ ꯅꯥꯀꯟꯗꯨ ꯃꯨꯁꯨꯛ ꯃꯨꯁꯤꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯅꯤꯡꯊꯧ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯐꯪꯒꯗꯕ ꯁꯥꯞ ꯑꯗꯣ ꯃꯁꯥꯅ ꯌꯥꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯪꯍꯟꯕꯅꯤ ꯆꯍꯤ 5ꯃꯨꯛꯇꯤ ꯅꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯁꯛꯂꯣꯟꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯍꯣꯡꯕ ꯁꯛꯂꯣꯟ ꯑꯃꯁꯨ ꯂꯥꯛꯈꯤꯒꯅꯤ ꯃꯗꯨꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯒꯗ꯭ꯔꯥ ꯅꯤꯡꯊꯧꯗ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯥꯡꯈ꯭ꯔꯦ ꯊꯔꯥꯏꯕꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯅꯤꯡꯊꯧ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯔꯥꯏꯕꯤꯗꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯁꯨ ꯅꯤꯡꯊꯧꯅ ꯇꯝꯂꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯂꯣꯟꯅ ꯊꯝꯅꯅꯕ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯝꯃꯤ
ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯄꯥ ꯁꯨꯡꯊꯣꯛ ꯊꯣꯛꯇꯅ ꯃꯍꯥꯛ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯔꯥꯏꯕꯤ ꯃꯥꯒꯤ ꯆꯥꯛꯄꯨꯅ ꯅꯤꯡꯊꯧꯅ ꯃꯈꯨꯠꯈꯛ ꯊꯤꯡꯖꯤꯟꯗꯨꯅ ꯄꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕꯅꯤꯅ ꯀꯣꯅꯨꯡꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯌꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯒ ꯀꯉꯥꯎꯅꯕꯒ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ꯫ ꯅꯨꯄꯥꯗꯣ ꯋꯥꯡ ꯆꯥꯎꯏ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯐꯩ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯟꯃꯤ 3ꯈꯛ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯛꯏ꯫ 2 ꯈꯛꯇꯅꯤ ꯁꯥꯟꯅꯔꯤꯕ, ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯈꯣꯝꯕꯅ ꯃꯍꯥꯔꯥꯅꯤ ꯇꯔꯥꯏꯕꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯃꯄꯥꯡꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯈꯝꯕꯅ ꯑꯗꯨꯅꯤ, ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧꯁꯤꯅ ꯃꯥꯕꯨ ꯐꯥꯔꯒ ꯂꯧꯋꯦꯅ ꯋꯥꯔꯧꯔꯤꯖꯥꯠꯂꯣ? ꯃꯄꯥꯕꯨꯡ ꯂꯥꯛꯄꯁꯨ ꯍꯥꯟꯅ ꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯥꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯅ ꯁꯤꯈ꯭ꯔꯦꯗꯅ꯫ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯔꯥꯅꯤꯁꯤꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯖꯥꯠꯂꯣ? ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ 2ꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟ ꯌꯥꯝꯅ ꯉꯛꯏ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯊꯔꯥꯏꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯜꯂꯒ ꯂꯩ꯫ ꯅꯤꯡꯊꯧ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯍꯥꯡꯇꯣꯛꯄ ꯌꯥꯗꯦ꯫ ꯊꯣꯏꯍꯦꯟ ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯄꯥ ꯁꯛꯂꯕ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯦꯝꯕꯤꯁꯨ ꯃꯇꯣꯝꯇ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ? ꯊꯣꯏꯍꯦꯟꯅ ꯊꯦꯝꯕꯤꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯒ ꯏꯃꯥ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ? ꯑꯩ ꯊꯣꯏꯍꯦꯟꯅꯤ ꯏꯃꯥ꯫ ꯍꯥ? ꯅꯪꯕꯨ ꯏꯆꯥ ꯊꯣꯏꯍꯦꯟ? ꯀꯨꯏꯔꯦꯗ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ꯫ ꯅꯪꯕꯨ ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ? ꯏꯃꯥ, ꯈꯨꯜ ꯑꯗꯨꯗ ꯑꯩ ꯅꯥꯏꯇꯣꯝ ꯇꯥꯔꯤ꯫ ꯑꯩꯕꯨ ꯌꯣꯛꯄꯤꯕ ꯄꯥꯕꯨꯡ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯗ ꯂꯥꯟꯃꯤ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯏꯆꯜꯁꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯨꯝꯁꯤꯗ ꯅꯥꯏꯇꯣꯝ ꯀꯔꯝꯅ ꯍꯤꯡꯂꯤꯕꯒꯦ? ꯊꯣꯏꯍꯦꯟ, ꯅꯆꯟꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥ ꯊꯥꯖꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯦ꯫ ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃꯇ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯏꯃꯥꯕꯨ ꯎꯅꯕ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯤ꯫ ꯍꯣꯏ ꯏꯃꯥ, ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯇꯧꯔꯒꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯗꯨ ꯀꯝꯗꯧꯅ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯁꯣꯁꯨ ꯂꯣꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯎꯖꯥꯎ ꯑꯃꯗ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯇꯥꯕ ꯃꯄꯥ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ, ꯅꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯣꯏꯍꯦꯟ ꯊꯔꯥꯏꯕꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯏ꯫ ꯊꯔꯥꯏꯕꯤ ꯄꯥꯈꯠꯅ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯊꯔꯥꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯄꯨꯛꯆꯦꯜ ꯐꯕ ꯁꯥꯒꯅꯨ ꯍꯦ ꯍꯤꯡꯆꯥꯕ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ? ꯊꯔꯥꯏꯕꯤ, ꯑꯩꯅꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯕꯨꯡ ꯊꯣꯏꯍꯦꯟꯅꯤ꯫ ꯊꯔꯥꯏꯕꯤ ꯋꯥꯗꯨꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡ, ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯑꯩ ꯃꯁꯤꯇꯕꯨ ꯉꯥꯏꯖꯕꯅꯤ꯫ ꯏꯆꯥ, ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ꯫ ꯊꯔꯥꯏꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯍꯦꯟ ꯑꯗꯨ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯔꯥꯏꯕꯤꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯏꯕꯨꯡ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯌꯨ꯫ ꯑꯩ ꯁꯤꯔꯕꯁꯨ ꯏꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯖꯈꯤꯒꯦ꯫ ꯀꯞꯀꯅꯨ ꯏꯆꯥ, ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ? ꯏꯃꯥꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯃꯛ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯀꯝꯗꯧꯅ ꯆꯠꯁꯤꯒꯦ ꯈꯟꯅꯩ꯫ ꯊꯣꯏꯍꯦꯟꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯜꯂꯤꯕ ꯑꯁꯪꯕ ꯑꯃꯨꯕ ꯐꯤꯁꯤꯡ ꯑꯗꯨ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯊꯔꯥꯏꯕꯤꯕꯨ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤ ꯈꯔ ꯃꯊꯪ ꯃꯊꯪ ꯀꯤꯁꯤꯟꯅꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯦ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯁꯒꯣꯜ ꯑꯗꯨ ꯂꯧꯔꯒ ꯃꯆꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯧꯔꯦ꯫ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯃꯥ, ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯑꯩ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯔꯣꯏꯒꯦ ꯏꯃꯥ꯫ ꯑꯩ ꯁꯤꯔꯕꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯒꯦ꯫ ꯌꯥꯗꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯁꯤꯒꯅꯤ? ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯐꯤꯕꯝ ꯑꯁꯤ ꯈꯛꯇꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯊꯣꯏꯍꯦꯟ, ꯅꯆꯜꯁꯦ ꯄꯨꯔꯒ ꯈꯔ ꯊꯥꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯣ꯫ ꯅꯈꯣꯏ ꯑꯅꯤ ꯂꯣꯠꯈ꯭ꯔꯣ꯫ ꯅꯆꯜ ꯑꯁꯤꯅ ꯆꯍꯤ 5 ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯆꯠꯂꯣ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯄꯅ ꯍꯥꯜꯂꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯏꯃꯥ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯍꯨꯟꯇꯣꯛꯑꯝꯗꯣꯏꯅꯣ?
Imagi bema, imadi ahal oiraba. Ngasi hayeng tamba ngamde. Chalo. Ichagi nungaiba punsi amada nakhoi hingkro. Thohen supo chayom sele aduga. Machal puraga tapna chatkre umangda oina lapna lai ahinga oisalakpana kiba supoi. Aduba ahingdu madi chatpa leble aduga potharami. Machalne kidanaba mahakna mai hogat pirami. Mathangi numitadi amuk. Chana thaknanaba purakpadu charaga khara tapna chatkre. Fi amuba aduna pungkup kupsili tharaibi mina ukrabadi mahak hingpham lairoi. Asumna sagolda lakpanina mi tadaba mafam amada makhoi anidu akokpa ama tawthoklaga sang ama sananaba tawrami. Tharaibina ngahak phamduna lei. Thohenna wa khara thirure aduga semba haure. U anigi karakta oina semi. Somda ningthaudu ngarang numidangdagi magi nupidu chak charaktre. Lama mani khanduna purakpani adubu leiramdre. Thongnauda phi tingbadu ure. Mayumda chatlamnani khanduna mayum tamna lai adubu thimbisu siduna leiramde. Machagi khanbada matumta thauri yanjare. Mana hingdabadi ningthau aduna hangadaba wahang adu khanduna mahak siribani. Ningthaudu haujikti magi nupina mangkhrabada nungsiba karino masak khanglakpagom. Thina chaikibadu ngasidi ningamdaba phauraklammi. Asumna hapta ama haujinkre. Thohen khaji yumadu saba loisilakadaure. Ahanbagidi pikna kabak sabani. Kona khara chauna amuk yenglage khalli. Mafam aduda mabung machal adu yamna nungaina hingli. Tharaibidi mafam adugi liri sitpa nungsit marak aduda wakhal nungaina leirami. Asumna yumadu khajiktagi loisinkre. Thohen naso machal nupibu mapan thokhande. Mana loina hotne. Mina uhaudanaba senajay. Sum chahi manga sugadaba nongma khakta ngaire. Ngasidi tharaibi mapi ira cheli amadi. Mapu mahakpu khurumjay. He taibangbu sembiriba mapu ibungo. Hayengdagi aigi hanagi fibamda oihanbiro. Amuk makhatana wahanbira nuko. Thohen machalgi manakta famlei. Hayengdagidi nangi awaba pumba kokladabani. Aise kayada laibak phakraba machal. Machalgidamakta lepiba ngamba mabung ama taibang sembiba mapuna thabiri. Aisu taibang sembiba mapuna aigi ichal ama ima ama phabung ama thabirakpagi yamna thagacharibani. Pharese tumthoro matamse thengi. Asumna makhoi ani magi kada tumba changnakre. Mathangi numitadi tumba hogalakpada tharaibidu magi hanagi asengba miyoibagi saktamda onduna leiramle. Maduda mahak chungduna harauna noi. Somda ningthau aduna tumba hogalakpada madi akiba sawum sumanba hingchaba sumanba amagi saktam onduna leiramde. Karino aina oiriba saktam ase. Hingchabidu magi mitrangdagi thorakle. Pukchel pikpa ningthau ngasidi nangi numit loirabani. Nangi phattaba sapu nangi nupida piba ngamba masigi tamthiba saktam asina nahak pung kaya hingba ngambagi haibadu yeng. Wasi haraga hingchabidu thong adu pathanda hangtokhalli. Lanmi hingchabi aduna ningthaugi makhol saduna manay ama kaurai. Aduga mahak mangkre. Ningthaudu mahak hatragani pakhali. Thong thingzingge tawbaga manay amana urami. Ningthau adu fat thingjalami. Mathang pau pinaduna ningthau adubu kannanaba makhoi thong adu kawkhairaga sawom adubu hingchaba adubu hathirami. Ningthau adu haujikti yamna wana chenfam leitana sikre. Tharaibina harauna mabunga punna hingminakre.